Traditional UTONG Ngari Reproduction Manipur International University ki MAKHADA February THADAGI PANGTHOKTUNA LAKPA training program ngasi LANGOL LEIBA IMA LANGOL LAIREMBI SHANGLENDA LOISINBAGI THOURAM PANGTHOKHRE THOURAM ADUDA Training Loiraba Idp Singna Ngari Nambagi Mawong Matousing Miyamda Utkhi PANGTHOKIBA THOURAM ADUDA MP Dr. Angomcha Bimol Akoizam Professor T. Brojeshwari Devi Namarjit Singh M. Somarendro Convener Relief Camp Professor Pochangbam Kumar Singh Professor B.C. MIU na atoiba mitunglen oina sarukyaki Thouram aduna Dr. Angomcha Bimol akoijamna fongdokpada Manguraba UTONG Ngari asi nauna yokhatnabagi damakta private university ama oiriba Manipur International University na chauna mateng pangduna educational knowledge ka loinana hygienic oina puthorakpasi yamna mai pakpa amani ngari hawaijar haibasi Manipur gi oina world gi thakta unique oiba chinjakni educational gi lamdasu Manipur da high education sector ohengi hairabadi thabak tawba matamda atai leiriba university dagi mai pakpa ngamnabigi damak quality control tawba amadi genuine oina thabak tawba kanda tawraba kanda da ngamgani haina fongdoki mahakna makha taraduna IDP Singna Prithvi da thokiba lanjau singda IDP Singna awa ana kaya thengnarabasu makoi gi hingnabagi lambi semjaduna amuk hana punsida halakpa ngamkhiba adugumna lamdam masida IDP Singna subo nomba kanduna hanigi punsida hingba ngamnaba hotnasi amadi mahakna leiriba makaidi IDP Singi hakchelgi lairik laisugi amadi senthok lambi leinabagi damak ngamnaba hotnagani hotpasu hotnari Manipurda leiriba praja singnasu awa ana taraba IDP Singbo amato oina mateng pangnaba hotnaminase haina fongdorakli